Akasvani Imphal, Ketrimayum Chitrabhanu na Pau Pazeri, Ahan Padamaru Iba Pau. Tarantu Suba National Voters Day, Imphal Gi City Convention Center the Pangtok Kre. Lebas Gi Humudra Humdu Suba Ganantantra Divas Palan Hayang Manipur Su Pangtok na Bama Pungpana Sem Saba Loire. Manipur COVID-19 na Nabagi Changkange, Galatun Hose active case list in Hum Chamri Yanka Yore, Amashung, Humudra Humdu Suba Ganantantra Divas Palan Gimangu and Ngasi, Rastrapati Ramnath Kobina, Lebas Gi Miam the Wangangane. Lebas da Omicron ki variant lakpati ki COVID-19 ki anoba case hengelagli basi yenglaga ekoi pumda magna 16 se vaccine kapa yarba miyosing na atuba matanda vaccine asigi dosu na kaptok piyu amasung atuba miyosing dusu vaccine kapa da mateng pangbiyu Lighted astig ngakto na ba face mask upiyu food taruki social distancing tambiyu mai mit amadi kutsa seng na hamdok piyu COVID-19 amadi lena ba ipaw singi damag national helpline number singna 011239788046 amasung 1075 ta aduga Manipuri helpline number na 0385241166 amasung 1800345318 ta phone tobiyu hauzik mapung iba paw Tarantu Shuba National Voters Days Imphal City Convention Center the Pangtokre Raji ki Chief Electoral Officer ki Office na Sinduna Pangtok Patorum Asida CEO Rajesh Argowal na hai lagiba Manipur Vidhan Sabha Mikal Niyam Chumna amasung santi oina Pangtok na ba darkar leba thabak sing paikhale mahagi office na kan honaduna vote hadaba yabagi chahi suraba anobo voter sing voter list hek yaba makai yaholle Malingalachet oriba COVID lights ki yang laga handa ki Mikal asida mathau toriba polling personnel sing amadi vote hadaba lakataba voter sing da lights assi sandurokta na bagidama akhanaba thawrang kaya lokhale Mikal assi COVID lights tegi mapung phana ngak thu pangangadaba mo ongda yariba makai pangthongna honari mahang hai transgender sing amadi hakchang pibam manami andaba miyoi sing chara sama vote hadaba ngamhanaba akhanaba thawrang sing lokhale Tauram Adda Raja ki Chief Secretary Dr. Rajesh Kumar na luchingna aki ekhangyal duna voters sing na masa masa gi ganatantra gi hak ningtam na sinaba vote hada na bing matang da washak lauki The citizens of India having abiding faith in democracy hereby pledge to uphold the democratic traditions of our country and the dignity of free, fair and peaceful elections. National Voters Day ki tharam asida raja ki DGP Sri P Dongle amasung mukoktumbo official kya saruk kya ke Lebas ki humudra humdu suba ganatantra divas palan hayang Manipur da su pangthong na ba mapung phana sem saba loire mapung iba thoram raja sarkar na sinduna Imphal gi ऐतिहासिक ओरबा कंगलादा राज्यपाल ला गणेश ना जाति की मचु ओंगी फिराल पाहेनगनी तुंगदे राज्यपाल ना तोंगा तोंगा बा पुलिस मेडल सिंगेन थोकनी मुख्यमंत्री नोंथोंबम बिरेन उप मुख्यमंत्री युमनाम जॉय कुमार मंत्री सिंह अमदी एमएलए सिंह सर यादुना पांगथोकदब थोरम अदुदा राज्यपाल ना निंथि जरबा मार्च पास्ट कॉन्टिजेंट अमगी सलामी ओकनी तुंगदा अहनबा मणिपुर राइफल्स की पीरियड ग्राउंड दा मुख्यमंत्री नोंथोंबम बिरेना मार्च पास्ट दा सर याकिबु सिंबु थागत पफोंदोकनी गणतंत्र दिवस पालन गी यंगलगा राज्य पुलिस अकन बचेक्सुल थोरंग लखोले चिंगनबा मफम सिंह दा थिबु हुमके थबक लेपना चथरी Chalid Janawari tha asida Manipur COVID-19 gi third wave lakna leina asina nabagi changkhangen hengalutun housing active case listing hum chamri yankha yore ngarang khakte da miyoi lising ani chahum tara matoi test tobagi manung da miyoi chamri tara nipan nongna covid positive oiki positive oibagi chang hanadigi yamna wangna cha da tara nipan dasmik ama yore hariba matam asta leina asina naba miyoi ani lekhide ba miyoi ani adu amana vaccine kaptre ba miyoi ani aduga atop aduna vaccine gi dose ani makapla ba miyoi ni hari Haibe matam asta miyoi chahum humbuda mapan leina asina nabadigi faglaki nava fagalapagi chang tapna hantaratuna chada marfudra manga dasmi ni pansino da lady Kumsi sehi oina leba segi Pradhan Mantri Rashtriya Bal Puruskar manafang laba angang kumapan gi manungda Manipuri ki Douglas lamba mayum yaure
Art and Culture category da mahana painting amasung photography da tawriba singthania oiba thabak sing adugidamak mana asi pirakpani manas da sel uina lupa lakh ama medal ama amasung certificate ama yauri bal puraskar mana fanglaba Imphal East ki wangkai ayang pali mamangdagi Douglas Lamba mayunga ngehaki mamangda Akasvani Imphal gi ipau kangpuga wari sanabada mahangna hai Maling thak yong nai layak pagi lamdam hangna tawriba thokdambu masa khangbiduna mana asi pirakpani Douglas hozi wangkai gi St. George's High School da class 9 tamliba mahiroini mahangna hai I Puruskar gi manas pangbada yam harauba phawe Manipur gi mixet pangam bagi tamakta ai yamna sangthokchaba phawe ai ngallingai dagi layak pagi lambi sida adum khongda ba haujarki masidagi khongda ga pana national level international level da painting competition sida ai saruk mayam yajagi adudagi makhoina penbi dana bal Puruskar award chibu Manipur gi maikai dagi ai anda phange haidina moina pau pibirasi Hore iba ngang da aina haijening badi akoina pamjareba hiram aduda amut taana sansan biraba mai pakpa propangam gani khongdoksani Ngasi National Tourism Day ni Manipur Sarkar gi Tourism Vibhag na sinduna numit asiki palan thorum Imphal East Zilla gi hengang gi leba Ivudo Marzing Polo Complex ta pangtok le thorum atu da Tourism gi Commissioner PK Jha amasung Director W Ibhol Saru Yari palan numit asiki team di Rural and Community Centric Tourism haibasini numit asiki mari lenena Tourism Awareness Program amasu sili Tripura gi Komolaghat Santipara manakta leiba maitei khul pukri lekai da Ivudo pakhang balai harau bagi thorum pangthokre khuleste leiba ningthemcha sagai na latba nongda lairam pakhang harau bagi thorum ngarang pangthokibani tabiriba pawsi Akasvani Imphal legini leiba ki konung Delhi da hayeng humbudra hundu suba Ganatantra Divas palan pangthokna ban ningthine sem sare Ganatantra Divas palan gi mangone nangasi Rashtrapati Ramnath Kovind leiba asik miyam da wangangani Rashtrapati gi warol asi Akasvani amadi Doordarshan gi channel punamukta ngasi numidang pung 3 tegi sandokani Rashtrapati gi basna si Hindi lon da hana ngangani mathangda Ingraji lon da amuk sandokani Uttar Pradesh Vidhan Sabha Mikhal gi ahum suba tangkak amasung tangkak amakakta da pangtokadaba Punjab Vidhan Sabha Mikhal gi notification ngasi thokpaga lonena ngasi degi mediap se singpishan ba haure Uttar Pradesh Vidhan Sabha Mikhal tangkak tare thokna mathang thagi tara degi March tare fawba pangtokani Rajya si ahum suba tangkak ki Vidhan Sabha Mikhal February kunda zila tara taruki Vidhan Sabha Kendra yankai mapan da pangtokani Punjab Vidhan Sabha Mikhal su tangkak asimakta da February kunda pangtokani numit asta rajya adugi Vidhan Sabha Kendra chama tara tare makta vote thadanagani mediap se pisan begi arweba matam mathang thagi amani Maharashtra Rashtriya Dolsina Mikhal da mediap oigadaba singi ming lepna lokthongna rakli Uttar Pradesh Vidhan Sabha Mikhal da mediap oigadaba Samajwadi Party gi mediap cham yankai mapan ming lokthokre Dol gi lichingba Akhilesh Yadav na Karhal Vidhan Sabha Kendra da dol aski mediap oiri Congress nasu Uttarakhand Vidhan Sabha Mikhal da mediap oigadaba miyoi taramathoi gi ming anishuba tangka ki oina lokthokre hanagi Mukhyamantri Harish Rawat na Ramnagar Vidhan Sabha Kendra da Congress ki mediap oiri Pradhan Mantri Narendra Modi na Akasvani gi khutangda leba asigi manung amasung mapanlamda leba miyamda piba mahagi pungiwa mankiba tha asigi kunthada sandokani Shri Modi na miyamda makhoigi wakhalon MyGov India natraga namo F ta tharakna bahairi Twitter da thakapa warot amada Shri Modi hai lisangani kunithoigi ahanba mankiba thorum asida miyamna pung thogoningai oiba punshigi warising amasung hiramkai matangda soidina tharakani haibigi thajaba lei Handaki asina man ki bar ki marpu mga shuba editioni miyam na makoy wakhalon namo F natraga MyGov Open Forum da tarak na basu hairi. Loshilak pada COVID-19 de ngakong na ba vaccine kapto pa face mask upa futaruk lam na nalay ba kucha amadi may miterutan na tambahay ba at batong singasi ngang na chekpin na ba amukan na ningsing jari. Aroy ba da maroy ba pao amukan na. Tara intuy suba National Voters Day Imphal City Convention Center da pangtokre leba sigi humudra humdu suba Ganatantra Divas palan hayang Manipur da su pangtok na ba mapungpa na sem sabal loire Manipur COVID-19 na nabagi changkang ngalatu na housing active case lising ohum chamri yangkay yaure amasung humudra humdu suba Ganatantra Divas palan gi mangoy na ngasi Rashtrapati Ramnath Kovind leba sigi miyam da wa ngangani Paulo Zere